ꯗꯦꯠ ꯀꯌꯥ ꯑꯣꯏꯖꯥꯠꯅꯣ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯤꯅꯥꯛꯁꯤ ꯍꯥ ꯅꯄꯥꯗꯤ ꯊꯣꯛꯈꯤꯕꯅꯦ ꯀꯥꯏꯗ ꯃꯥꯕꯨ ꯗ꯭ꯔꯦꯁ ꯅꯥꯟꯈꯤꯕ꯭ꯔꯣ ꯑꯗꯨꯕꯨꯔꯣ ꯏꯁꯇꯤꯒ ꯇꯛꯇꯅꯅꯦ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯗꯨꯒꯅꯦ ꯆꯠꯈꯤꯕꯅꯦ ꯃꯥꯡꯂꯦ ꯑꯩ ꯃꯥꯡꯂꯦꯕ ꯀꯩꯅꯣ ꯏꯃꯥ ꯃꯥꯡꯂꯦꯕꯣ ꯑꯩ ꯅꯄꯥꯅ ꯆꯠꯂꯤꯗꯣ ꯅꯨꯄꯤ ꯀꯣꯏꯕ ꯁꯦ ꯉꯔꯥꯡꯁꯨꯅꯤ ꯅꯍꯥꯟꯁꯨꯅꯤ ꯅꯍꯥꯟ ꯃꯃꯥꯡꯁꯨꯅꯤ ꯃꯥꯅꯅꯦ ꯅꯨꯄꯤ ꯀꯣꯏꯗꯅꯅꯦ ꯇꯧꯔꯤꯁꯦ ꯅꯣꯏꯁꯨ ꯈꯔ ꯈꯪꯐꯝ ꯊꯣꯛꯏ ꯃꯄꯥ ꯅꯨꯄꯤ ꯀꯣꯏꯕꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯕ ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯀꯩꯗꯧꯕꯩꯅꯣꯕ ꯑꯃꯨꯛ ꯌꯨꯔꯛꯏꯗꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯉꯥꯡꯁꯦ ꯌꯦꯡꯉꯣ ꯅꯪ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏ ꯀꯥꯟꯗꯅꯦ ꯄꯩꯁꯥ ꯄꯤꯔꯤꯕ ꯈꯇꯥ ꯂꯩꯕꯤꯌꯨ ꯍꯥꯏ ꯀꯥꯟꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯅ ꯅꯪꯁꯤ ꯅꯄꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯗꯅ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯄꯄꯥꯁꯨ ꯅꯨꯡꯁꯤ ꯃꯃꯥꯁꯨ ꯅꯨꯡꯁꯤ ꯂꯣꯏꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕꯒꯤꯔꯕ ꯅꯄꯥꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯒꯅ ꯅꯪ ꯍꯟꯗꯛꯇꯤꯅꯦ ꯑꯆꯥꯄꯣꯠ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯁꯦ ꯅꯌꯥꯗꯨꯗꯅꯦ ꯂꯩꯇꯨꯝꯃꯤꯟꯒꯦ ꯀꯩꯅꯣ ꯏꯃꯥ ꯃꯤꯕꯨ ꯂꯩꯇꯨꯝ ꯆꯥꯅꯕ꯭ꯔꯣ ꯏꯃꯥ ꯏꯛꯑꯝꯕ ꯃꯤ ꯃꯃꯥꯡꯁꯤꯗ ꯀꯔꯤꯅꯣ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕꯤꯁꯤꯗꯤ ꯃꯤꯃꯥꯡꯁꯤꯗ ꯏꯃꯥ ꯄꯛꯑꯦꯕꯨ ꯄꯛꯑꯦ ꯍꯥꯏꯕꯅꯦ ꯅꯪꯅꯦ ꯆꯤꯟꯗꯣ ꯌꯥꯝꯅ ꯀꯟꯕ ꯉꯁꯤꯅꯦ ꯂꯪꯈꯠꯂꯒꯅꯦ ꯆꯤꯟꯗꯨꯗ ꯑꯩꯅ ꯊꯥꯒꯠꯇꯣꯔꯦ ꯉꯁꯤ ꯏꯃꯥ ꯅꯪꯁꯤꯕꯨ ꯐꯨꯅꯕꯒ ꯇꯝꯃꯛꯄ꯭ꯔꯣ ꯕꯦꯝꯃ ꯅꯃꯥꯁꯤ ꯈꯪꯕ꯭ꯔꯥ ꯂꯩꯁꯥꯔꯤꯉꯩꯗꯅꯦ ꯁꯦ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯁꯥꯟꯅꯔꯤꯕ ꯅꯪ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯍꯥ ꯅꯪ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯁꯦ ꯌꯥ ꯊꯤꯃꯜꯂꯤꯃ ꯐꯖꯕꯤ ꯑꯣ ꯑꯃꯦꯁꯄꯨꯔꯤ ꯃꯥꯟꯕꯤ ꯅꯪꯅ ꯀꯔꯤ ꯃꯥꯜꯂꯗꯅ ꯂꯇꯥ ꯃꯪꯒꯦꯁ ꯃꯥꯟꯗ꯭ꯔꯣ ꯂꯩꯍꯦ ꯆꯠꯂꯣ ꯏꯃꯨꯡꯒꯤꯅꯦ ꯀꯩꯀꯩ ꯇꯧꯗꯕꯁꯤꯡꯗꯣ ꯑꯝꯇ ꯇꯧꯔꯨꯁꯨ ꯑꯩꯅꯦ ꯅꯄꯥ ꯉꯥꯏꯗꯣꯔꯤꯕꯅꯤ ꯅꯄꯥꯗꯣ ꯃꯐꯝꯁꯤꯗ ꯐꯝꯃꯒꯅꯦ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕꯤꯗ ꯑꯩ ꯉꯥꯏꯗꯣꯔꯤꯕꯅꯤ ꯉꯁꯤꯗꯤ ꯆꯠꯂꯣ ꯇꯣꯛꯄꯤꯁꯤꯗꯤ ꯀꯩꯇꯣꯛꯄꯤ ꯊꯣꯡ ꯁꯥꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯆꯥ ꯅꯨꯄꯤꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯗ꯭ꯔꯦꯁꯀꯩꯁꯦ ꯅꯥꯟꯅ ꯏꯁꯇ꯭ꯔꯤꯠꯀ ꯇꯛꯑꯒ ꯄꯔꯐ꯭ꯌꯨꯝꯒꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯆꯥꯏꯔ ꯆꯠꯈꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯟꯅꯔ ꯆꯠꯂ ꯈꯪꯗꯦꯅꯦ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯃꯅꯝ ꯇꯥꯔꯤꯗꯨꯕꯣ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯅꯪꯁꯦ ꯅꯨꯄꯤ ꯃꯅꯝ ꯅꯝꯃꯤ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯃꯅꯝꯅꯣꯅꯦ ꯍꯥ ꯑꯁꯥꯏꯕꯨꯛꯇꯪ ꯊꯣꯛꯎꯒꯦꯅ ꯊꯣꯛꯂꯨꯕꯁꯤꯗ ꯅꯆꯥ ꯅꯨꯄꯤꯅ ꯍꯥꯏꯁꯤꯗꯤ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯂ ꯆꯠꯈꯤ ꯄꯔꯐ꯭ꯌꯨꯝꯒꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯆꯥꯏꯔ ꯆꯠꯈꯤ ꯍꯥꯏꯁꯤꯗꯤ ꯍꯥꯏ ꯈꯨꯗꯩ ꯑꯃ ꯏꯜꯂꯒ ꯈꯣꯡꯒ꯭ꯔꯥꯎ ꯁꯝꯃꯔ ꯄꯦꯟ ꯑꯃ ꯁꯦꯠꯂꯒ ꯆꯠꯄꯤꯗꯣ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯃꯅꯝꯅꯣ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯪꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯑꯩ ꯎꯅꯕ ꯂꯥꯛꯄꯗ ꯗ꯭ꯔꯦꯁ ꯑꯃ ꯑꯗꯒꯤ ꯌꯨꯝ ꯆꯪꯕꯗ ꯗ꯭ꯔꯦꯁ ꯑꯃ ꯃꯤꯅ ꯇꯝꯃꯛꯄꯗꯨꯔꯕ ꯅꯪ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯌꯥꯝ ꯍꯧꯅꯨꯀꯣ ꯌꯥꯝ ꯍꯧꯅꯨ ꯅꯆꯥ ꯄꯣꯛꯇꯅꯅꯦ ꯄꯥꯜꯂꯤꯁꯦ ꯊꯣꯛ ꯍꯥꯏꯅ ꯊꯣꯛꯑꯒꯅꯦ ꯅꯨꯄꯥ ꯐꯕ ꯑꯃ ꯌꯦꯡꯖꯩꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯨꯄꯥꯒ ꯐꯪꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥ ꯅꯨꯄꯥ ꯀꯣꯏꯕ ꯍꯥꯏꯁꯤ ꯈꯪꯕ꯭ꯔꯥ ꯁꯦ ꯗ꯭ꯔꯦꯁ ꯑꯀꯧꯕꯤꯗꯨꯃ ꯁꯦꯠꯂꯅꯤ ꯑꯗꯒꯤ ꯐꯨꯔꯤꯠꯇꯣ ꯊꯥꯖꯤꯟ ꯌꯧꯅ ꯆꯤꯡꯈꯠꯂꯅꯤ ꯑꯗꯨꯝ ꯂꯤꯠꯂꯒ ꯁꯣꯔꯣꯛꯁꯤꯗ ꯇꯦꯛ 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 ꯆꯠꯄ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯖꯧ 이마이 와리디 바저리네 와리디 바저리네 빨리 와리디 바저리네 ꯅꯪꯒꯤꯅꯦ ꯅꯁꯥꯅ ꯁꯣꯏꯔꯒꯅꯦ ꯃꯤꯅ ꯋꯥ ꯉꯥꯡꯕꯗꯅꯦ ꯇꯧꯁꯤꯟꯅꯔꯒꯅꯦ ꯆꯩꯅ ꯈꯔ ꯀꯟ ꯁꯗꯅ ꯈꯔ ꯀꯟ ꯑꯗ ꯋꯥ ꯈꯨꯝꯗꯕꯤ ꯈꯔ ꯂꯩ ꯑꯗꯨꯒꯨꯝꯕꯗꯤ ꯆꯠꯁꯗꯁꯨ ꯇꯧꯅꯨ ꯅꯨꯄꯥ 아이 따닝데 아이는 사이 수고 덤러면 비로도 난 수고라브로 마시기 누피에서니 먹고 하기 강데 농안바드기 누미 따보고 아이시 누피 고이니 이사 뽑더라 바리베 이시고 가라 마이는 누피 고이로 도이노 ꯅꯪꯒꯤ ꯍꯧꯅꯕꯤ ꯈꯪꯉꯦꯗꯅ ꯅꯨꯄꯥ ꯇꯧꯕ ꯌꯥꯏꯅꯅꯦ ꯄꯪꯇꯧ ꯇꯧꯅꯨ ꯇꯧꯕ ꯌꯥꯏꯅ ꯄꯪꯇꯧ ꯇꯧꯅꯨꯀꯣ 시기 누피에서 뭐가 사이 아이나 비론 가라 수 담아도 수고라버 낭바 ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯅꯪ ꯐꯤꯔꯣꯟ ꯁꯨꯖꯔꯨꯅꯤꯒꯦ 와티 ꯉꯥꯡꯗꯅꯅꯦ 미와 ꯉꯥꯡꯗꯅ ꯂꯩꯒꯗꯧ 나 ꯊꯧꯗꯧ ꯆꯔꯣ ꯁꯨꯡꯆꯪ ꯆꯪꯉꯣꯏꯁꯤꯅꯦ ꯑꯩꯅꯦ ꯅꯪꯅꯅꯦ ꯀꯔꯟꯗꯣ ꯂꯦꯛ ꯇꯧꯔꯛꯑꯕ ꯑꯩ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩ ꯏꯄꯥꯝꯗ ꯆꯠꯀꯅꯦꯕ ꯑꯩ ꯏꯄꯥꯝ ꯆꯠꯀꯅꯦꯕ 마시기 이스 루리다 레미나가도 있어 ꯗꯦꯗꯤ ꯅꯠꯇꯦ ꯃꯥꯃꯤ ꯌꯦꯡꯉꯣꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯁꯤ ꯂꯩꯁꯥꯅꯕꯤ ꯐꯖꯕꯤ ꯑꯩꯁꯦ ꯄꯥꯝꯗꯗꯅ ꯃꯥꯁꯦ ꯆꯟꯗꯣꯟ ꯁꯤꯔꯤ ꯊꯤꯟꯕꯤꯃ ꯀꯣꯏꯅꯔꯤꯕ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯅꯨꯄꯤ ꯀꯣꯏꯔꯕ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏꯗꯅꯣ ꯃꯥꯃꯤ ꯀꯣꯏꯕꯗ ꯅꯠꯇꯦ
ꯑꯩꯒꯤ ꯃꯥꯡꯁꯤꯗꯅꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯀꯦꯅꯔꯤꯕ ꯂꯦꯟꯅꯔꯤꯕ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯃꯆꯥ ꯃꯌꯥꯝ ꯌꯥꯎꯔ ꯃꯥꯅ ꯉꯥꯎꯁꯤꯜꯂꯒ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯑꯗꯣ ꯃꯃꯤ ꯑꯣꯏꯅ ꯀꯩꯅꯣꯝꯇ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯈꯤꯇ ꯇꯧꯕꯤꯌꯨ ꯑꯣ ꯉꯥꯡꯕ ꯇꯥꯔꯦ ꯃꯥ ꯀꯥꯏ ꯂꯩꯍꯧꯋꯦ ꯃꯥꯗꯤ ꯐꯃꯨꯡꯒ ꯂꯩꯍꯧꯕꯅꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯁꯥꯟꯅꯔꯒ ꯍꯣꯔꯦꯟꯗꯤ ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯑꯩꯗꯤ ꯉꯥꯡꯂꯔꯒꯦ ꯑꯩ ꯐꯔꯦꯁꯦ ꯉꯥꯡꯉꯣꯕ ꯃꯃꯤ ꯑꯣꯏꯅ ꯑꯗꯣ ꯃꯃꯤ ꯅꯪꯒꯤ ꯗꯨꯛ ꯁꯥꯔꯤꯁꯤꯕꯨ ꯇꯣꯡꯕ꯭ꯔꯕ ꯑꯩꯒꯤ ꯀ꯭ꯋꯥ ꯆꯥꯁꯤꯟꯒ ꯀꯣꯟꯅꯒꯗ꯭ꯔꯕ ꯇꯣꯡꯉꯤꯕ꯭ꯔꯥ ꯇꯣꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯊꯕꯛ ꯂꯩꯃꯟꯗꯕꯒꯤ ꯃꯇꯝ ꯂꯦꯟꯕꯒꯤ ꯂꯨꯄꯥ 5-10ꯇꯪ ꯂꯦꯝꯕꯁꯨ ꯍꯥꯟꯅꯅꯦ ꯇꯧꯔꯤꯕꯅꯤ ꯀ꯭ꯋꯥ ꯑꯝꯇ 30 ꯄꯤꯔꯀꯥꯟꯁꯤꯗ ꯂꯨꯄꯥ 5-10ꯒꯤ ꯊꯕꯛ ꯇꯧꯔꯤꯕ 5-10 ꯍꯥꯏꯗꯤ 50-60 ꯇꯣꯡꯉꯤꯅꯦ ꯀꯩꯅꯣ ꯑꯣ ꯅꯋꯥꯗꯨ ꯅꯨꯄꯤ ꯊꯤꯌꯦꯅꯅꯦ ꯀꯣꯏꯆꯠ ꯆꯠꯂꯒꯅꯦ ꯋꯥꯔꯦꯝ ꯉꯥꯡꯂꯒ ꯂꯩꯌꯣ ꯑꯣꯏꯌꯦ ꯑꯣꯏꯗꯦ ꯈꯔ ꯇꯧꯔꯒ ꯀ꯭ꯋꯥ ꯆꯥꯕꯩꯇꯁꯨ ꯂꯦꯝꯒꯅꯤ ꯉꯥꯔꯤ ꯊꯨꯝꯗꯁꯨ ꯂꯩꯒꯅꯤ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯅꯪꯗꯤ ꯅꯋꯥꯁꯨ ꯅꯋꯥꯏ ꯊꯣꯛꯄ ꯉꯥꯎꯖꯩꯁꯨ ꯅꯪꯗꯤ ꯅꯪ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧ ꯍꯜꯂꯛꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉ ꯉꯥꯡꯉꯒꯦ ꯈꯪꯗꯦꯗ ꯃꯃꯤ ꯍꯣꯏꯁꯦ ꯑꯩꯅꯦ ꯀꯩꯅꯣꯗ ꯄꯦꯇꯣꯡꯍꯣꯏꯗ ꯆꯠꯂꯒꯅꯦ ꯑꯩꯒꯤ ꯄꯦꯟꯗꯕꯁꯦ ꯑꯝꯇ ꯋꯥꯀꯠꯂꯨꯈꯤꯒꯦ ꯃꯃꯤꯁꯨ ꯊꯕꯛꯇꯨ ꯇꯧꯍꯧꯔꯣ ꯑꯣ ꯇꯧꯍꯧꯔꯒꯦ ꯄꯪꯆꯠ ꯆꯠꯂꯨꯅꯨ ꯄꯉꯥꯡ ꯉꯥꯡꯉꯨꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦꯈꯔ ꯐꯣꯡꯗꯣꯛꯑ ꯐꯩꯌꯦ ꯃꯃꯤ ꯏꯕꯦꯝꯃ ꯅꯃꯥꯗꯤ ꯗꯨꯀꯥꯟꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯖꯈꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯒ ꯁꯥꯟꯅꯔꯝꯃꯤꯕ ꯈꯨꯁꯥꯟꯅꯁꯤꯒ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯅꯥꯗꯅꯣ ꯈꯤꯇꯪ ꯇꯝꯊꯣꯛꯑꯒꯗꯤ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯑꯩ ꯀꯅꯥꯗꯅꯣ ꯃꯣꯏ ꯇꯝꯃꯨꯔꯒꯦꯗ ꯁꯤ ꯅꯨꯄꯤꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯂ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯁꯤ ꯍꯜꯂꯣ ꯑꯩꯅꯦꯅꯦ ꯏꯁ ꯀꯗꯥꯏꯗꯒꯤ ꯏꯃꯥꯏ ꯄꯦꯝ ꯍꯩ ꯐꯣꯟ ꯑꯁꯤ ꯃꯤ ꯑꯇꯣꯞꯄꯗꯒꯤ ꯋꯥꯏꯔꯒ ꯇꯧꯔꯛꯏꯅꯤꯅꯦ ꯅꯪ ꯗꯗꯥꯒꯤ ꯐꯣꯟꯗꯣ ꯁꯦ ꯏꯁꯤꯡ ꯑꯁꯤ ꯆꯨꯞ ꯇꯥꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯊꯥꯖꯗꯦꯕ ꯏꯁ ꯅꯪ ꯑꯁꯤꯅ ꯏꯕꯦꯝꯃ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯕꯨ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯊꯥꯖꯗꯧꯔꯤꯒꯦꯕ ꯑꯩꯁꯤꯕꯣ ꯊꯥꯖꯒꯟꯗꯕꯁꯤꯅ ꯌꯨꯝꯗ ꯂꯩꯔꯝꯃꯣꯏꯌꯦ ꯍꯩ ꯌꯨꯝꯗꯅꯤꯅꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯍꯩ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ ꯀꯗꯥꯏꯗꯒꯤ ꯏꯃꯥ ꯑꯃꯨꯛ ꯄꯥꯏꯍꯜꯂꯛꯇꯣꯏꯅꯣ ꯏꯕꯣ ꯌꯥꯔꯣꯏꯌꯦ ꯉꯥꯏꯈꯣꯃꯦ ꯊꯝꯒꯤꯅꯣꯃꯦ ꯐꯣꯟꯗꯣ ꯑꯩ ꯄꯥꯏꯍꯜꯂꯛꯀꯦꯕ ꯀꯅꯥꯅꯣꯅꯦ ꯑꯩꯅ ꯏꯃꯥ ꯁꯥꯟꯅꯗꯣꯏꯁꯦ ꯄꯥꯏꯍꯜꯂꯛꯀꯦ ꯍꯩ ꯅꯨꯄꯤ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯍꯩ ꯅꯨꯄꯤ ꯌꯦꯡꯉꯨꯅꯦ ꯑꯩꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯦ ꯑꯁꯤꯗꯩꯁꯤꯗ ꯅꯪꯅꯦ ꯏꯃꯥ ꯉꯥꯛꯇ ꯁꯥꯕꯤꯌꯣꯕ ꯀꯔꯤ ꯍꯥꯏꯕꯅꯤꯅꯦ ꯅꯨꯄꯥ ꯅꯪ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯦ ꯀꯔꯤꯒꯤ ꯅꯨꯄꯤ ꯄꯤꯔꯣ ꯀꯌꯥꯗ ꯃꯤ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯁꯥꯎꯕ ꯃꯃꯥ ꯁꯥꯎꯕ ꯅꯪ ꯑꯁꯤꯅꯦ ꯏꯕꯥꯅꯤ ꯀꯥꯏꯅꯒꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯒꯅꯤꯕ ꯑꯩꯅꯦ ꯄꯨꯂꯤꯁꯇ ꯆꯠꯀꯅꯤꯕ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯁꯥꯎꯒꯠꯈꯤꯅꯨ ꯀꯣ ꯌꯥꯝꯅ ꯁꯥꯎꯒꯠꯄꯁꯦ ꯀꯥꯟꯅꯗꯕ ꯑꯄꯪꯕ ꯃꯤꯅꯤ ꯍꯥꯏꯅꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯀꯣꯏꯊꯣꯛꯎꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯏꯃꯥ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯃꯥꯗꯨꯗꯤ ꯂꯩꯇꯕꯅꯤꯅ ꯅꯪꯗꯤ ꯏꯃꯥ ꯉꯥꯛ ꯁꯥꯎ ꯍꯥꯏꯕꯅꯤꯅꯦ ꯅꯨꯄꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯈꯟꯅꯕ ꯍꯧꯕꯅꯦ ꯅꯠꯇ꯭ꯔꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕꯅꯦꯕ ꯅꯪ ꯃꯁꯤꯗ ꯁꯤꯔꯣꯗ ꯅꯪꯗ ꯑꯩꯒ ꯁꯤ ꯏꯄꯥꯝ ꯆꯠꯈꯤꯅꯦ ꯍꯥꯏꯕ ꯀꯔꯤ ꯅꯨꯄꯤꯅꯁꯤ ꯃꯁꯤꯕꯨ ꯑꯩ ꯃꯃꯥꯏꯗꯨꯅ ꯆꯣꯛꯈꯠꯂ ꯅꯦꯠꯀꯦꯗ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯌꯥꯝꯅꯅꯦ ꯃꯤꯁꯦ ꯇꯁꯦꯡꯅ ꯎꯁꯤꯠꯇꯦ ꯑꯗꯨꯗꯨꯅꯅꯦ ꯊꯅꯥꯒꯤꯅꯦ ꯋꯥꯌꯦꯜ ꯁꯪꯗꯨꯗꯅꯦ ꯅꯨꯄꯥ ꯅꯪ ꯑꯩꯒ ꯊꯦꯡꯅꯔꯁꯤ ꯅꯪꯒ ꯀꯣꯏꯅꯕ ꯅꯨꯄꯤꯗꯨꯗꯕꯨ ꯑꯩꯕꯨ ꯃꯃꯥ ꯁꯥꯔꯨ ꯂꯥꯎ ꯀꯥꯏꯅ ꯑꯗꯨꯒꯤ ꯃꯤꯗꯨ ꯎꯁꯤꯠꯇꯕꯗꯣ ꯌꯥꯝ ꯇꯧꯒꯅꯨ ꯈꯪꯉꯕ ꯁꯥꯎꯈꯤꯅꯨꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯅꯥꯗ ꯇꯥꯏ ꯂꯥꯗ ꯇꯥꯏ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯍꯥꯏꯍꯟꯕꯅꯤ ꯍꯥꯏꯕꯅꯤꯅꯦ ꯅꯇꯨ ꯊꯤꯗꯅ ꯅꯆꯥ ꯄꯣꯛꯇꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯕꯁꯤꯗ ꯅꯪꯁꯦ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏꯅꯤꯡꯉꯛꯏꯅꯦꯕ ꯅꯪꯁꯦ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏꯅꯤꯡꯉꯛꯏꯅꯦꯕ ꯅꯪꯅꯦ ꯆꯦꯛꯁꯜꯂꯣꯍꯦ ꯅꯨꯄꯥ ꯏꯕꯥꯅꯤꯒꯤꯅꯦ ꯈ꯭ꯋꯥꯏ ꯃꯌꯥꯝꯗꯒꯤ ꯐꯕ ꯃꯐꯝꯗꯤꯅꯦ ꯊꯅꯥ ꯁꯪꯅ ꯑꯣꯏꯒꯅꯤ ꯅꯨꯄꯥ ꯊꯅꯥ ꯁꯪꯗ ꯂꯥꯛꯅꯕꯅꯦ ꯔꯦꯗꯤ ꯇꯧꯔꯒ ꯂꯥꯛꯑꯣ
ꯆꯠꯈꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯑꯃꯨꯛ ꯍꯧꯖꯤꯛꯄꯨ ꯊꯅꯥꯗ ꯀꯥꯕ ꯇꯥꯔꯦ ꯕꯥꯅꯤ